lakle Inspector Tayai Ahan mabagtada Inspector Tayai tabiri basimu James Sagujamna Taram noksubugulona na ikoknona kurumjari Ngasi supudona laksari Inspector Tayai Chamngagi yankai taruk suba tangka Wari asi aseng mathokiba thodokdagi sagatchabani Afabasing lauksinbiyu Fattabasing nakanda thambiyu Fattabasing asi matau tamge haina khanbiganu Awafamda soidana tagani Ngarangi makha Mina Lady Pazadana sum amani sum pai the Wadi Sana the Bab with the Nusm Shagari of the book Adiginati. No, the Irang Torini. No, Irang Toriba. No, Pamagan, Irang Torido. I did an Indian for Lavani. The girl, Nangani in a passing cray over the Pamba than Irang Toxelineva. I snupani in Hydro. Yone? I snupaman, Rabbi Yongo. Say, Yongo. Mokone Subata, Elosubum, Sink Havingami, Gary Tobungami, Sakal Tobungami, you saw Tobungami. Adugane, Lohan Pursu, Irangam, Modilon Purgum Benatilla. Yaris, Tuazeba, Yareva. Hey, I want my hiko. Nang the my toxinaga, I know Scenery Gamquire. Until I'm going to get in an scenery. Was it Kargas of the Lisa Bicard Paragane? No park when I did I hasn't. I had to go, I hasn't. I didn't have Yadra. I had to go, I hasn't. Meh, I did no way to hacken. No way to had to go there. I cartoon of Toxi. Hospital the cartoon of Topunabux. Sir, I put it on. I'm a pharmacist. I'm a pharmacist. I lose her. Bebe. I will over no baby. I lale, baby. Hospital is another dose. No, hospital is another dose. Yari, Anita. Yari. Punamacari. I cannot swear over late. Kanata suy no waro balite. Bebe, Tanga ingon the tilapani. I want the tilapatanga. Nang na junction than no one the palan manatro. I puns either nang yele. Anilga Iganusina, but the nang yele hadn't. I na color. But Plana see the eggy planet. Anin the toki a plan. Masina than a nang make with the laptop of a maram leroy hadn't. Nang bukian na bagida mo mapamasida makoy na tao kiba plan ay lale bebe Anita nang karigilalo di nang karisalate Lone nakoy bakratun puso Lone payo ni Chalo gari mo kung gawin na butasi 스크린으로 봤다는 거 무토ꯛ되는 애 더리지고 크라투노 매양 뽑는 베이다 나오다 매양 손에 크라투지 나오다 그리노 손들 락실 그리노 하시던 오자 소망리 라자모 레이네 더리 라오네 그리노 하이 크라투노 부럽 또 줄라오네 하이 저 고말 거리로 가리 가지고 크라투노 호스피tal 요놈 또 줄라오네 그럼 저 줄라오네 Masida. Yadi, torp. Can I do more? Muki the book around the Lord. Sona Candanilo. Sonda, me am so long to lazy. Sitting here, she room the Pusalam Domale. Caricari talk of Zano di Conti. Patan the talk of the Panida. Carino Nitorship. State. Police lacing sibo. Nahala mo policing doon. Sir. Maruptoga. Sonda ni sibo. Sonda. Ima sonda lapyo. Sonda. Simi kira lang. Sonda lapyo. Hauji gam kana mahaku treatment on ba manung do pusang kri. Kari harakati habido ko yumi na batari. Ibu patanungda sina tokka dori bra sibo. Karmai to ko janu. Slab activity ma. Akoina mafam aduda mahaku rescue tawna mo ko yam kana honaki. Adu ba ikoni yoksen드ring에다 그동티버시 토기በት 라이브 퍼버디 마기 북셰 오이탕바 키드니기 사이트 aduga ye thangma kidney side ta thangpham ani aduga amana khoidong mo pasida khoidong mo pagi dudi yamna sang sang akhona mafam adu khar thuna sang silam drabadi sidagi hena su somi bu patanungda thoktradi panida adubu mana karigi damoktona ne ani tabu mafam adu da phajalaga thame haidu karigi akhodi manga chamana kren
mahana Anita mana khalibu wakanjibu kari aduga mahana toromlibu thabuksibu kanana injandana toromlibu nonibu ima adong isanupi bembem na masi thon manati ha karino hasibo isanupi na nataba adudi kanana karigidam ima akoigi custody da mioi kharale anmada Suresh Johnson Holendro makoi humsi Anil kaubu mioi amana nekibani Anil haiba Anil mani Anil haiba se Anita ga khangnazaba nungsinazaba man Anil ga Anita ga khangtap to makoi nungsinarki adubu bembem ga Anita ga di pikling edigi tinarakba aduga makoi ni yam nakna loinar masina maram orga Anita na bembem gi mong matawasi mahak pamati adubu mangonda khurau oriba bembembu matau karamna lapthokadagi haina mahak Anil kanna tanaba horki masina maram orga Anil ga makoi ni naksinabsi bembem na message na singba phone da wari sanaba phone da message sanaba bembem na Anita dagi faki masina kayara hana khana chenaba makoi ni marakta nungaine daba kya su thoki adubu Anita di bembem gin haidana bembem na khanjaki balaki masina Anita na bembem digi mahak lapthok pudi yam kikira maram di bembem gi mahak ki nupa obi mong matau hari mong matau sida Anita na akibati leki masina mahak machin na nukside nangonda gi lapthok lagi haibati mahak ngamkiti adubu bembem go makoi ni mari leinarakpadu Anil kauba mioi asiga mahak khangtap tu nuksinarkiba masina maram orga Anil ga Anita ga nuksinakre haiba wapam ase bembem na khangwadagi lambi de thalaga khana chainaba phawba thuki madubu kaya mo gamna chumma jano ni bungo thoiba wapam asibu nangbo ima inspector na haise chumbo igen soidana maki na chanu pina Anil hariba mioi de phuru bu chairu borangani maduna maram orga lamal khumlakpa soidano hima hariba mioi singa du gari de loina mo yaw fatanung da tholabadi haidana aikoi han hospital si porok aikoi na loina phajindra mo koi thamliba aduga bemenge punsibo han bakan ma haidana aikoi na mapam stana porok makoi sidagi Suresh amadi Johnson amadi Holendro aikoi na station da makoi lokop jongna na ma pokra aduga mapam stele horibana Anil amadi bembe aikoi gi gari de yaw aduga tholiba thodosi am tana thokba thodongni na mama mapasing da suma pam sid loina kokra mapam sta bembem na khudong tiba bembem na thengnariba aduga Pero masing si khangalaga tholiba thodo si matang da makoi mama pasing punu wari sanabadan ibungo wapam sibu makoina ima thajada bayar nupi amana nupi nungsiba nupa amana nupa nungsiba masidi prithibigi tonga tonga phung kya da zum thoi aduga ima adongi sanupi de miyamna lana uruba amadi ekoi phawbada lana uruba adongi sanupi bembem na Anita bu phajin dana thamaga numit kya ni lotuna thamaga mahaki aningba apam kharagi damak tawbo rangani haina khankiba aduga maraksida Anil haiba ama aikona number se phangkiba Santos sir sigi matai sida loi pusalo phani sir ima makoi gi mama mapa thai suloina la hospital gi mafam size de nungairo kitang sa thoga sai gi matai sida makoi na tawki tabak sing do mama mapa sing mamangda kari kari tawki amati kari tawki de habdo aduga bembem na kari tawki de habdo mana mana khangmu sing do aikoi sai do watanas somna ngatang lapi ibung bembem gi maki punsi patanungda ima karin to wabigan ai doctor sing marak to wari sana kram thana sogi mafam du yamna kana operation tawri doctor na kari hare budi mata kis yamna pakha pian lakro sonda komtara kro lakro ne krin ise tronang gedong gi heroin du por la one sonda sarna mo poro hari asigi hospital gi nakan gi asigi le kono sama le bise asna mama pa seng pula mo koi wari sana ka to bor male kamai mugi state mi khara sule sir asidi mo koi gi nahan gi mo koi makura aduni ne makura ke soga sati blaga haiba duni ne sir krino atai mama masula ene krino songi so mama masu mapa masula ene loimba pare me am sonda lapiro sonda sarna sonda nakanda law hairi ngamai nangi sumang lira tudi moi mi sing do koi lokop da tinne chali dubo as ado bode koi sarajen laibani na sarajena loina ban tormani da ado as nakhtang adom sakki sunu ko madugi wari sabang khangoi mado mala ko go nakhtang leding edo mala tring edo wari loina batausi kaina nang na demna sarai bi mangang na dem haina du gaino as haina da bagina teda mana ibu kurino asi khangmai so hai mana kurino du ga khangmai tat ka so hai ma di ngon da cream na bra ka no tawri ga mai do asu gi oro da nang da nuksi da na sum lagna bo rinda as nuksi ba lagna ba do bodi kari sa kai de da ai se lagna ba ni da mi gi yamna serious so ba mata do mana
Yoi Kumara, Yoi Kumara. Karino mas mai da nu tau budu da. Ai na magi mong da sum pak ta bagi tau ni da. Lo sang tha kor ni lo, son da lo. Som da me son da lexin biro. Son da shi da la piro me. Gamai, pusan biro, son da pusan biro. Fani. Me am la piro shi da le biro. Yam nu ai jare. Toliba tau do shi yaw biri ma 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 pa pun ma. Ma khura ma ton. Me am pun ma yok sam biro bus. Ibung wa pha ma ta. Ai di mana ma sing yon da na. Kai thel he ka javani. Ai sanu pa anil na. Kari lalu bano handa ki matang si boy. Ima. Adong isa no pa anil. Maha ki masindagi mahana kari to ki habadu adu maktamines. Aduga. Matang. Kari kita makta thodo si tholi bano habado. Madu khang no nas. Ayo ane. Ima gi mamangda aseng mo pamai. Hai. Ima. Nasayam na lan krema. Kari. Nang lale ba. Nang di kari gila ni bengonda. Ha. Ai ni sang na piyon da na. Nang una hin na singtam na nabani hai da na ina. Tuition to bataba. Nang bu ai na matik saba mi mo oi na nabani man hona ba natro. Nang na kari lali no. Ayo. Nang na kari lali no hai ba. Amok tu ngai bi koi ma. Mahana kari gi pang thuk li bano hai ba do du khangis. Sigi matang ste koi na mo koi warak lu ba da. Ma koi da madu sanga da banati. Aduga. Hauji mo koi na crime to bulu ra na mo koi na gyan tara ko di. Madu na to wa wa pam ma. Amarom na mo koi jubi na ngakten. Sahi tara ni pan sudri ba ngakten. Aduga tok thoru li ba thabak sini. Hai ane. Taudo asi ma to karna to ki ba ha dom ta hai. Asha. Aiga Anita ga nuksina zaman. Adugo ai khoi ni nuksina ba sida. Anita, dang ai ko. Kaino, ai tung dong mo ina resu kaino. Sai na sing wari sana lor dudi. Amu kaino tung ni ina resu bo. As adu yu ana te. Me ma du bo silami do mo thina kidro. As thing na da ba khang dis. Sumai ne ga sapni ne ga ur di mo. Engon do mo lan ta ni. Kaino ba sai wari sana lor dudi. Adu yu ana te. Ai sin nang si ni kaino. Ado lari kam to pa ba ya. Nang gi nang ak do u den le. De san to re da na. Blackboard to za na. Tai me am do selo. Aina ne somda ne boy kolong do adu matak tan nang saktam do mi yek tan lai ba as yar ro yek mai do adu phirom do tor kon ai wa ge ba aina ne nang won message tha ba ya ba matam do dum hai ke ba message so pakta tha jala kan ai ge me me lai nge de nang message tha jala tan ne ab birani ko nang ge koi nei nang ge nuk sine ma khang re ba as to ngai ko ni no ni do ju ge do no ba nati no pi ga mai nuk sine do no aina no pi ga nuk si ja ju ba sing ba Mana muge sale ai to bo mung khang de nati atopa nu pa mana koi gini atopa nu pa nang wari sana gini hai bi ai wadre bai mano oina ai sena le nang ai ga kari hai nei kari to nati noi to lu kai no asiares khang na le ba da no dum hai du kai gino smai to bane ba angang ngori de sum tinar ko ni ati da akhoi sum koi na bi sana ba gan to bu do ati da mana nu pa sa ge aduga nang na nu pi sao kana smai sum to ga 아무도 숨지 디가 좀 다나르만해 봐. 어디기디 마나서 인gon데 야무 세나리. 아이네서 마시 야무 세나리. 아도 아이가 마가디 세나버지 마나디 헬. 그래도 우리 그라이 셋리 아도 비주얼 셋가누 아도 프리토 릿가누 아도 노파두고 왕강나가누 아도 마인 떠고누 아도 떠고누 나 삼나나도 스마인 탐무 아도 또 마나도 까락까락 좀 세나. 아도 마담두다디 아이쇼 카라카라 인칼락바 호르고니나 좀 인터레스 레르미. Khar lai raga di nang thena raga di nang monda pura ngau khre dan nang monda pura ai di lu khra bani yare na sen theno ai ngon da lu khre ga na ai ngon da lu khibe ro nang tai ji bo na khoi ni to ni mong dai di me ta ba da lo ri seng ba nu pa ma ga nu pi ma ga ni hai bo ra ma di ai ji khra sung pen thok pa ya ba ai ba di nang ga ma ga na ma du da nu sina ba du ma ne hen ki be ni ga na khan ba ya nu pi ga noi to ri mong du kari no na ti noi de du long na lai na ba ya de ba as adu ba to si mi transparent ondoi ni adu to doi ni ma je loina transform tok thok doi ni adu to doi ni ga na mayum da ga ne maro masing piu adu mai saru piu nu pa ondoi ni ga na to le gra bane mi ai di am ta la bane mi as yare se to se nang ga di kai na bi yaro khwai di lu ri ba di na khoi ni ma to kram na lap thok na doi na ba se na khoi ni lap thok na ba da ko mai im di oi do ri adu metric exam loi ba ga 12 se thak tha do ma ga adu gi dai di dum pusala dong ni ko ai di khang de du kan da nang nu pa sa bi du to bi ai tomboy nu boy ai khang de ko ai de du matam da dai du pusala dong hai sin as
ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯗꯤ ꯃꯥꯅ ꯅꯨꯄꯥ ꯑꯣꯟꯅꯦꯅ ꯍꯥꯏꯗꯣ ꯅꯨꯄꯥ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯑꯗꯤ ꯀꯃꯥꯏ ꯑꯃꯨꯛ ꯇꯧꯅꯤ ꯅꯨꯄꯥ ꯑꯣꯟꯊꯣꯛꯑꯒ ꯅꯪ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯈꯤꯒꯦ ꯍꯥꯏꯔꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯑꯩ ꯉꯝꯅꯕ ꯇꯧꯔꯛꯇꯕ ꯑꯩ ꯍꯧꯅꯕꯤ ꯇꯧꯔꯛꯇꯕ ꯅꯪ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯗꯕ ꯇꯧꯅꯨ ꯃꯥꯗꯤꯅꯦ ꯃꯥꯅ ꯈꯟꯈꯤꯕꯁꯦ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯑꯣ ꯅꯈꯣꯏ ꯑꯅꯤꯗꯤ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯅꯤꯅꯦ ꯑꯩ ꯑꯅꯤꯇꯥ ꯁꯤꯂꯥ ꯕꯦꯕꯦ ꯑꯩ ꯁꯨꯝ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯁꯨꯝ ꯑꯩ ꯍꯥꯏꯁꯤꯅꯤ ꯁꯣꯝꯗ ꯂꯥꯛꯑꯣ ꯁꯤꯗ ꯀꯝ ꯁꯤ ꯂꯥꯛꯑꯣ ꯁꯣꯝꯗ ꯕꯦꯕꯦ ꯁꯨꯝ ꯂꯝꯕꯤꯗ ꯁꯨꯝ ꯊꯦꯡꯅꯔꯝꯕꯗꯒꯤ ꯑꯩ ꯌꯥꯔꯦ ꯅꯪ ꯋꯥ ꯉꯥꯡꯉꯛꯀꯅꯨ ꯅꯪ ꯋꯥ ꯉꯥꯡꯉꯛꯀꯅꯨ ꯍꯥꯏꯁꯤꯅ ꯑꯩꯁꯤ ꯅꯪ ꯀꯩꯅꯦ ꯈꯟꯒꯦ ꯑꯩꯁꯤ ꯀꯩꯅꯦ ꯈꯟꯒꯦꯕ ꯑꯩ ꯅꯉꯣꯟꯗ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯕꯦꯕꯦ ꯈꯨꯠ ꯊꯥꯔꯛꯀꯅꯨ ꯑꯩ ꯅꯉꯣꯟꯗ ꯀꯌꯥꯔꯥꯅ ꯍꯥꯏꯒꯦꯕ ꯑꯅꯤꯇꯥꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯩꯇꯕ꯭ꯔꯕ ꯅꯪꯅ ꯃꯣꯏ ꯊꯦꯝ ꯇꯧꯔꯒ ꯑꯅꯤꯇꯥꯕ ꯑꯩ ꯈꯨꯠꯇꯩ ꯃꯨꯟꯒꯦꯅ ꯍꯣꯠꯅꯔꯤꯗꯨ ꯀꯩꯒꯤꯅꯣꯕ ꯕꯦꯕꯦ ꯁꯥꯟꯗꯣꯛꯁꯦ ꯃꯤ ꯂꯣꯏ ꯌꯦꯡꯉꯅꯤꯁꯦ ꯀꯩꯅꯣ ꯃꯤ ꯂꯣꯏ ꯌꯦꯡꯄꯗꯤ ꯅꯪ ꯍꯧꯖꯤꯛꯀꯗꯤ ꯀꯥꯏ ꯈꯪꯉꯤꯔꯕ ꯍꯧꯖꯤꯛꯀꯗꯅꯤ ꯀꯥꯏ ꯈꯪꯉꯤꯔꯣ ꯅꯪ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯕꯣꯛ ꯀꯠ ꯀꯩ ꯈꯣꯡꯒꯥꯎ ꯁꯦꯠꯂꯤ ꯅꯨꯄꯤꯅ ꯅꯨꯄꯥ ꯁꯥꯏ ꯑꯩꯅ ꯀꯩꯝ ꯇꯧꯕ ꯃꯁꯤꯅꯤꯅꯦ ꯑꯩ ꯅꯉꯣꯟꯗ ꯀꯌꯥꯔ ꯍꯥꯟꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯕ ꯀꯌꯥꯔ ꯍꯥꯟꯅ ꯅꯉꯣꯟꯗ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯕ ꯌꯥꯔꯁꯦ ꯕꯦꯕꯦ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯤ ꯑꯩ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯕꯨ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯌꯕ꯭ꯔꯣ ꯅꯪꯅ ꯏꯕ ꯃꯦꯁꯦꯖ ꯑꯩ ꯂꯣꯏꯅ ꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯉꯣꯟꯗ ꯌꯥꯎꯁꯤ ꯌꯦꯡꯉꯨ ꯅꯪꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯁꯤ ꯌꯥꯎꯁꯤ ꯁꯤ ꯀꯩꯅꯣ ꯋꯥꯠ ꯏꯁ ꯗꯤꯁ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯁꯤꯗꯤ ꯅꯪ ꯁꯤꯗꯩꯗ ꯀꯔꯤ ꯅꯪ ꯀꯔꯤ ꯍꯥꯏꯕ ꯕꯦꯕꯦ ꯍꯩ ꯑꯩꯅ ꯍꯥꯏꯁꯦ ꯑꯅꯤꯇꯥꯁꯦ ꯑꯩꯅꯅꯦ ꯌꯥꯝꯅ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯅ ꯃꯈꯣꯡ ꯁꯣꯝꯃꯒꯅꯦ ꯑꯩꯅ ꯄꯨꯔ ꯂꯥꯛꯆꯕꯅꯦꯕ ꯑꯩꯅ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯅꯣꯏ ꯀꯣꯏꯖꯔꯨꯆꯣ ꯅꯨꯡꯁꯤꯅꯖꯔꯨꯆꯣꯕ ꯅꯠꯇꯦ ꯅꯪꯅ ꯃꯔꯛꯁꯤꯗ ꯀꯥꯔꯟ ꯇꯧꯁꯜꯂꯒ ꯑꯩꯉꯣꯟꯗ ꯏꯟꯇꯔꯐꯤꯌꯔ ꯄꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯅꯤꯇꯥꯒꯤꯗꯃꯛ ꯑꯩ ꯁꯤꯕ ꯉꯝꯅꯤ ꯅꯪ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯅꯤꯇꯥꯒꯤꯗꯃꯛ ꯁꯤ ꯉꯝꯗ꯭ꯔꯣ ꯅꯪ ꯑꯅꯤꯇꯥꯒꯤꯗꯃꯛ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤ ꯉꯝꯗ꯭ꯔꯕ ꯑꯩ ꯆꯠꯂꯒꯦ ꯍꯩ ꯑꯅꯦ ꯎꯁꯤꯠꯇꯕ ꯇꯧꯅꯨ ꯅꯪ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦ ꯅꯪ ꯑꯩꯉꯣꯟꯗ ꯑꯩ ꯁꯤꯗꯒꯤ ꯍꯦꯟꯅꯅꯦ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯅꯪꯅ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯩ ꯀꯩꯁꯨ ꯌꯦꯠꯀꯗꯕ ꯅꯠꯇꯦꯕ ꯑꯩꯅ ꯃꯈꯣꯡ ꯆꯣꯝꯖꯔꯛꯄ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯖꯔꯤꯕ ꯑꯩꯒꯤ ꯑꯅꯤꯇꯥꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯅꯕ ꯍꯣꯠꯅꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯅꯠꯇꯦ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣꯕ ꯑꯩ ꯑꯅꯤꯇꯥꯁꯤ ꯅꯉꯣꯟꯗ ꯀꯠꯊꯣꯛ ꯍꯥꯏꯔꯣ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯑꯅꯤꯇꯥꯁꯤ ꯅꯉꯣꯟꯗ ꯀꯠꯊꯣꯛ ꯍꯥꯏꯔꯕ ꯍꯧꯖꯤꯛꯅꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕꯅꯤ ꯃꯦꯇ꯭ꯔꯤꯛ ꯊꯥꯗꯣꯏꯕ ꯍꯟꯗꯛ ꯑꯗꯨꯒ ꯃꯊꯪ ꯆꯠꯀꯗꯣꯏꯕ ꯅꯈꯣꯏꯅꯤꯅ ꯅꯨꯡꯁꯤ ꯅꯉꯣꯟꯗ ꯅꯈꯣꯏꯅꯤꯅ ꯃꯦꯁꯦꯖ ꯊꯥꯅꯗꯅ ꯑꯩꯈꯣꯏꯅ ꯇꯧꯈꯠꯂꯛꯏ ꯃꯑꯣꯡꯁꯤ ꯀꯩꯅꯣꯕ ꯑꯩ ꯐꯥꯎꯕꯗ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯀꯥꯏꯅ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯗ꯭ꯔꯤꯕꯅꯤ ꯃꯔꯝꯗꯤ ꯂꯥꯏꯔꯤꯛꯇ ꯁꯣꯔꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣই ꯌꯥꯝꯅ ꯋꯥꯠꯂꯤꯌꯦ ꯆꯠꯀꯗꯕ ꯕꯦꯕꯦ ꯑꯩ ꯉꯁꯤꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯀꯩꯝ ꯇꯧꯖꯔꯣꯏꯁꯤ ꯉꯁꯤꯗꯒꯤ ꯀꯩꯝ ꯇꯧꯖꯔꯣꯏ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯁꯨꯝ ꯎꯁꯤꯠꯇꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯈꯪꯉꯤ ꯑꯩꯁꯦ ꯅꯨꯄꯥ ꯁꯥꯕꯅꯤ ꯇꯣꯝꯕꯣꯏꯅꯤ ꯅꯪꯅ ꯍꯦꯛꯇ ꯇꯧꯕꯗ ꯄꯪꯌꯥ ꯌꯥꯔꯅꯤ ꯁꯤꯅꯦꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯖꯔꯣꯏ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯉꯁꯤꯗꯒꯤ ꯃꯥꯅ ꯂꯝꯕꯤꯗ ꯆꯠꯂꯤꯁꯦ ꯁꯤ ꯑꯀꯣꯏꯕ ꯃꯤꯇꯔ 100ꯒꯤ ꯃꯅꯨꯡꯗ ꯅꯪ ꯂꯦꯞꯄ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯦꯞꯄꯝ ꯇꯥꯔꯕ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯩ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯈꯣꯡ ꯁꯣꯝꯖꯔꯛꯄ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯅꯪꯅ ꯃꯨꯟꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯅꯣꯡꯃꯗꯤ ꯑꯁꯦꯡꯕ ꯅꯨꯄꯥꯗ ꯑꯣꯏꯒꯅꯤ ꯅꯪꯒꯤꯗꯃꯛꯇ ꯁꯣꯏꯗꯅ ꯇꯥꯛꯀꯅꯤ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯒꯦ ꯈꯟꯒꯅꯨ ꯑꯩꯒꯤꯗꯤ ꯄꯥꯟꯗꯝ ꯑꯃ ꯂꯩ ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯁꯦ ꯑꯩꯅ ꯈꯟꯈ꯭ꯔꯕꯗꯤ ꯊꯨꯡꯗꯕ ꯌꯥꯗꯦ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯄ ꯈꯨꯗꯤꯡꯃꯛꯇꯤ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯑꯅꯤꯇꯥ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯕꯦꯝꯕꯦ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯄꯅꯦꯕ ꯅꯪ ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯞꯊꯣꯛꯄ ꯄꯥꯝꯂꯕ꯭ꯔꯣ ꯅꯪ ꯂꯥꯞꯊꯣꯛꯄ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯕ ꯑꯁ ꯌꯥꯔꯦꯁꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯅꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯃꯁꯤ ꯈꯛꯇ ꯅꯠꯇꯦ ꯑꯁꯨꯝꯅ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯃꯍꯥꯛꯅ ꯑꯌꯦꯠꯄ ꯄꯤꯔꯛꯈꯤ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯔꯛꯈꯤ ꯅꯨꯄꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯑꯗꯨꯒ ꯅꯣꯡꯃꯁꯨ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯑꯩꯉꯣꯟꯗ ꯈꯥꯝꯂꯒ ꯀꯅꯥꯅꯣꯁꯤ ꯕꯦꯝꯕꯦ ꯀꯩꯅꯣ ꯑꯗꯨꯏꯗꯨ ꯆꯩ ꯄꯥꯏꯔ ꯂꯦꯞꯄꯤꯗꯨ ꯀꯩꯅꯣ ꯋꯥ ꯑꯃ ꯉꯥꯡꯅꯁꯦ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯀꯩꯅꯣ ꯅꯪꯅ ꯑꯩꯅ ꯇꯧꯅꯣ ꯅꯉꯣꯟꯗ ꯀꯌꯥꯔꯥꯅ ꯍꯥꯏꯔꯝꯗ꯭ꯔꯣ ꯅꯠꯇꯦ ꯅꯪ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯁꯤꯅꯤꯅꯦ ꯑꯁ ꯀꯩꯅꯣ ꯕꯦꯕꯦ ꯅꯪ ꯅꯨꯄꯤ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯀꯔꯤꯅꯦꯅ ꯈꯜꯂꯣ ꯍꯥꯏꯅꯣ ꯅꯪ ꯎꯁꯤꯠꯇꯕꯩ ꯋꯥꯔꯣ ꯎꯁꯤꯠꯇꯕ ꯋꯥꯔꯕ ꯅꯪ ꯉꯥꯏꯇ ꯅꯪꯅ ꯑꯅꯤꯇꯥꯗ ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣꯕ ꯑꯁ ꯌꯥꯔꯦꯁꯦ ꯅꯣꯡꯁꯨ ꯌꯥꯝꯅ ꯃꯪꯁꯜꯂꯦ ꯅꯣꯡꯁꯨ ꯆꯨꯔꯦ ꯑꯩ ꯆꯠꯅꯕ ꯇꯧꯈꯤꯁꯤ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯋꯥꯅꯤꯅꯦ ꯎꯁꯤꯠꯇꯕ ꯋꯥꯅꯦꯕ ꯀꯔꯤꯅꯣ ꯈꯨꯠ ꯊꯥꯔꯤꯗꯣ ꯈꯨꯠ ꯅꯠꯇꯦꯅꯦ ꯆꯩꯁꯤꯅ ꯌꯥꯔꯦ ꯆꯩꯁꯤꯅꯒ ꯌꯥꯗꯦ ꯀꯣꯛꯁꯟꯒꯗꯝ ꯀꯔꯤꯒꯤꯅꯣ ꯈꯨꯠ ꯊꯥꯔꯛꯀꯅꯣ ꯑꯩ ꯅꯪ ꯅꯨꯄꯤꯅꯤꯀꯣ
ai khuyết là ninja chứ này khuyết là ninja hay cái được ba nó cái được ba nó khuyết là lô ba bebe tôi có nó nên ngồi khuyết thay chứ cái nó khôn nó có lấy được cái ba hay khôn nó có bây giờ thì nó xây nó phụ được ta đấy nè bây giờ xây nó cầm một nát rồi xây nó cầm một nát rồi ba bebe cái đúng tôi chứ ba ai nó khuyết là gì này nó khuyết là gì cái được ba nó nên ngồi khuyết là cái được ba shit ba ai nó pin này ai nó pin nó para isa gare bebe gare tokira lagi tokira yare machine aroi boni sigi matung bebe karano do make sure kan ngasiri anita gi punchida nang moni gelaba ai phati haino asumna sa lambi de fawbo mana makut chei paidan 푸부 제법 깨하도록 이 강원검 기티 이 또폼 검기티 어두부 아이나 그리 도그니 하이그나 야무무나 검기 아이가 니타가 바우포노바 아이가 니타가 워리사나 안가 모ong어마다 사나르기 아니다나 인커밍 콜 라스트 콜 뭐노마 못하기 모두다 나타나 메시지 못하기 이반이나 바우포노바 마탐다 뱀뱀나 어떻게 마티카 아예뽀 이렇게 masih kakak nanti sir. Asum ibani ki punchida, ibani ki kungtang da mahani gelap kusidagi, ibani kadi tau sige hai dona khana bahoro kiban. Phone da kara pau phone ba phau bada, adu ke matik awabu oi basina. Ai ga ni ta ga, matau kram na unagan. Ai ni mathai am na saki. Ai ni kari ga wari sanenge matam da, ne haktang waiting le rubada, mahana koi papa naki. Wari sanari bidu kanano. Adu ka, hauju wari sanari ba midu, line disam. 폰다 미에두기 뭐 콘타기 안각 부모ong도 마하나 떠올기 셔 마시 걱정한테 마하나 아니다 아마디 에코이니게 본시다 마하나 저오는 코팅잘 붙이는 말 모르가 에코이니게 눈치나 보다 마부터 세네 갱나 보려기 마부터 세네 코이기 람비디게 인톡 마부 랍톡 바이고도 밤먹기서 아두나 미 카라 네가 베메몰로션 바기다 박 나코이네 플랜 도기 하요 가리 마땅드기나 코이니네 플랜 스토키 나요 셔 아이 그리 또그덕이 해봐 또 봉칸기티 어두고 거기 레가이다 그 야마 수레스 마가 이나 우나키 어두고 와폰 뿌노막시 아이나 몽원다 땀기 어두기 되게 갈루나이 아이와게 마 토록바야 나나바 낭기 강나리번호 비면서 아니다 아이두가 마코이니 뿌나 토록 나나바도 나나실 야마 아이나 가만히 생각든 아이 아니 다다도 마이고네 뱀뱀 마이두가 마코이니 야미야네 되냐 낭나 하비 아드레소 니 타나비 아니드나 마나 koktholo maduga ngakang phatholog kuiroi dai khara warak wate maga mamai mami khangna popa khara thalore matu manau dum tawguno hailore ai kado tabak se do wedina ingona pesa kya bidoi ba ai pesa ti amna leiti ado ai tabak subo mai tamira jo hoigi moigi tabak subo ma sakena tawbani ado ai hamna de lupa lising tara advance pi hai ai madudagi advance khara ma tawga ai pesa khara pirak na badi to ai adu idi abang no pay no work adu gi batam leite so yar yama yana badam khoi khara torki amte ya biyo ke dobuge ai soidena de bigedra yama soidena bigini ai tamre jogi tabak subodo ai soidena sakador bani ai somda exam chip khitang piramaga ai satkena ai pesa leitadena ngaudona leibane yama please amte ya biyo Anita amade ai punchi amta kan biyo ke do yam akhoi gi nuksina basi yanga amta di ya biyo ke do ai nangi sibo nangna plan to ko khau jalo Anita na di thabaga sida thawai yaw do boy jalo yamba ai ga Anita ga loina phonu jarabani ai khoi gi lambis tegi ma amukta lapton bi ma amukta thaido ga ma ai khoi dam ta gi helan da ba masi ka to wen bi yamba ya ga di yamba madum to ma teng pang bi ra di hai Aiwage. Pesado di khara di tingani ko yam tingdrasu. Aduga pesado pide ta di adu di yaro ini ko yaba keno ai yana na badam soidina sinjaki. Pare. Anita na mabu soidina kok tholaga putoro. Makhadi ai hai. Wafam si Anita. Doine chumma natro. Anin nga sadi hari wafam singsi aran ma kari yoge. Sir
ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯆꯨꯝꯕꯅꯤ ꯁꯥꯔ ꯕꯦꯝꯕꯦꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯅ ꯑꯌꯦꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ ꯑꯩ ꯑꯍꯥꯟꯕꯗꯗꯤ ꯕꯦꯝꯕꯦꯝꯒ ꯁꯨꯝ ꯅꯛꯅ ꯇꯤꯟꯅꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄ ꯃꯇꯝ ꯁ꯭ꯋꯥꯏꯗꯒꯤ ꯑꯅꯤꯜꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝ ꯑꯗꯨ ꯑꯩ ꯈꯪꯂꯛꯈꯤꯕꯒꯨꯝ ꯇꯧ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯕꯦꯝꯕꯦꯝꯅ ꯂꯥꯞꯊꯣꯛꯄ ꯑꯗꯨꯒ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯃꯐꯝ ꯈꯨꯗꯤꯡꯗ ꯕꯦꯝꯕꯦꯝꯅ ꯑꯩꯕꯨ ꯁꯦꯟꯅꯕ ꯕꯦꯝꯕꯦꯝꯅ ꯑꯩꯕꯨ ꯑꯌꯦꯠꯄ ꯑꯣꯏꯕꯗꯣ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯛꯈꯤ ꯑꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯑꯃꯗꯤ ꯑꯅꯤꯜꯒꯤ ꯄꯨꯟꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯂꯥꯞꯊꯣꯛꯈꯤꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯑꯩ ꯈꯟꯈꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯀꯔꯤ ꯇꯧꯔꯨꯅꯤ ꯋꯥꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯅꯤꯜꯅ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯔꯛꯈꯤ ꯑꯩꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏꯅꯤꯗꯒꯤ ꯃꯥꯅ ꯂꯥꯞꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯃꯥꯕꯨꯁꯨ ꯁꯣꯛꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯀꯥꯏꯗꯕ ꯋꯥꯐꯝ ꯑꯁꯤꯗ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯅ ꯅꯨꯃꯤꯠ 3-4-5 ꯊꯝꯃꯒ ꯃꯍꯥꯛꯄꯨ ꯑꯣꯟꯅꯩꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯈꯟꯁꯨ ꯈꯜꯂꯨꯗꯦ ꯁꯥꯔ ꯅꯈꯣꯏꯒꯤ ꯄ꯭ꯂꯥꯟꯗꯣ ꯁꯣꯏꯔꯦ ꯁꯤꯅꯤꯅꯦ ꯕꯦꯝꯕꯦꯝꯕꯨ ꯀꯤꯌꯟ ꯈꯪꯍꯜꯂꯒ ꯅꯈꯣꯏꯅꯤꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯅꯤ ꯁꯤꯅꯤ ꯑꯗꯨꯕꯨ ꯕꯦꯝꯕꯦꯝꯕꯨ ꯃꯈꯣꯏꯅ ꯐꯅꯌꯥꯝ ꯑꯣꯜꯂꯕꯁꯨ ꯕꯦꯝꯕꯦꯝꯗꯤ ꯇꯁꯦꯡꯅꯃꯛ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯃꯁꯥꯗꯤ ꯅꯨꯄꯥ ꯑꯃꯒ ꯈꯦꯠꯅꯗꯅ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯁꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯇꯣꯉꯥꯟꯕ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯗ ꯑꯍꯦꯟꯕ ꯅꯠꯇ꯭ꯔꯒ ꯑꯋꯥꯠꯄ ꯀꯔꯤꯒꯨꯝꯕ ꯐꯤꯕꯝ ꯈꯔ ꯏꯁꯣꯔꯅ ꯁꯦꯝꯃꯛꯄꯗ ꯂꯥꯛꯈꯤꯕꯅꯤ ꯀ꯭ꯔꯣꯃꯣꯖꯣꯝ ꯍꯥꯏꯗꯅ ꯇꯣꯉꯥꯟꯕ ꯍꯣꯔꯃꯣꯟ ꯃꯈꯜ ꯈꯔꯁꯨ ꯂꯩ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯍꯦꯟꯕ ꯅꯠꯇ꯭ꯔꯒ ꯋꯥꯠꯄ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯔꯥꯡ ꯀꯥꯏꯕ ꯃꯁꯤ ꯑꯗꯨꯃꯛ ꯊꯣꯛꯏ ꯅꯨꯄꯤ ꯑꯃꯒꯤ ꯐꯤꯕꯝꯗꯗꯤ ꯂꯥꯛꯂꯒꯁꯨ ꯅꯨꯄꯥ ꯑꯃꯒꯤ ꯐꯤꯕꯝꯗ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯃꯅꯨꯡꯗ ꯀ꯭ꯔꯣꯃꯣꯖꯣꯝ ꯅꯠꯇ꯭ꯔꯒ ꯍꯣꯔꯃꯣꯟꯁꯤꯡ ꯍꯦꯟꯕ ꯃꯈꯜ ꯑꯃꯅꯤ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯦꯛꯁꯇ꯭ꯔꯥ ꯃꯄꯥꯡꯒꯜ ꯀꯟꯕ ꯅꯨꯄꯥꯒꯨꯝꯅ ꯀꯟꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯨꯄꯥꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯐꯥꯎꯕ ꯌꯥꯎꯏ ꯑꯃꯔꯣꯝꯗ ꯃꯍꯥꯛꯀꯤ ꯐꯤꯕꯝꯁꯤꯅ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯨꯅ ꯅꯪꯅ ꯂꯥꯟꯅ ꯂꯧꯕꯒꯤ ꯋꯥꯅꯤ ꯀꯔꯤꯒꯨꯝꯕ ꯇꯁꯦꯡꯅꯃꯛ ꯑꯁꯦꯡꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯕꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯌꯦꯠꯁꯜꯂꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯕꯨ ꯃꯥꯡꯈꯤ ꯇꯥꯔꯦ ꯅꯠꯇ꯭ꯔꯒ ꯃꯨꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯧꯔꯛꯄ ꯈꯣꯡꯊꯥꯡ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯣꯏꯖꯕ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯑꯩꯅ ꯄꯥꯝꯖꯕ ꯃꯤ ꯑꯗꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯂꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯃꯗꯨꯗ ꯑꯩꯅ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯄꯗꯣ ꯑꯗꯨꯒꯨꯝꯕꯅꯤ ꯑꯃꯔꯣꯝꯗꯗꯤ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤ ꯑꯃꯕꯨ ꯍꯛꯀꯟ ꯆꯪꯉꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕ ꯌꯥꯏ ꯃꯍꯥꯛ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯏꯔꯕꯁꯨ ꯑꯁꯦꯡꯕ ꯅꯨꯄꯥ ꯑꯃꯒꯤ ꯊꯃꯣꯏꯒꯨꯝꯕꯅꯤ ꯅꯪꯉꯣꯟꯗ ꯊꯥꯡꯅ ꯊꯤꯟꯕꯗꯨ ꯆꯪꯁꯤꯜꯂꯒ ꯃꯥꯒꯤ ꯃꯁꯥꯗꯨꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯊꯥꯡꯅ 3ꯂꯛ ꯊꯤꯜꯍꯜꯂꯤꯕꯗꯣ ꯃꯗꯨ ꯌꯦꯡꯉꯨ ꯁꯤꯕ ꯐꯥꯎꯕ ꯀꯤꯔꯛꯇ꯭ꯔꯤꯕꯅꯤ ꯅꯪꯒꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯕ ꯀꯤꯔꯛꯇ꯭ꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯊꯔꯛꯄꯗ ꯃꯍꯥꯛꯅ ꯂꯤꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯌꯦꯡꯉꯨ ꯁꯣꯛꯇꯨꯅ ꯂꯩꯔꯕ ꯃꯍꯥꯛꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯑꯩꯈꯣꯏꯗ ꯈꯪꯍꯟꯅꯕꯒꯤꯗꯃꯛ ꯆꯤꯡꯗ ꯄꯨꯊꯔꯛꯄꯗ ꯃꯍꯥꯛꯅ ꯂꯤꯔꯛꯂꯤꯕꯗꯨ ꯌꯦꯡꯉꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯊ꯭ꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯔꯕꯅꯤ ꯃꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ ꯊꯃꯣꯏ ꯄꯥꯟꯕ ꯁꯥꯔ ꯑꯩ ꯍꯧꯖꯤꯛꯄꯨꯗꯤ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯕꯦꯝꯕꯦꯝꯅ ꯑꯩꯒꯤ ꯃꯥꯡꯗ ꯆꯨꯡꯁꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯟꯒꯗꯕ ꯑꯩꯉꯣꯟꯗ ꯊꯤꯜꯂꯛꯀꯗꯕ ꯊꯥꯡ ꯑꯗꯣ ꯃꯉꯣꯟꯗ ꯄꯥꯜꯍꯟꯈꯤꯕꯅꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇꯦ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯣꯟꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯧꯒꯅꯤ ꯑꯩ ꯃꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯕꯅꯤ ꯑꯗꯨꯕꯨ ꯁꯥꯔ ꯑꯩ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯕꯨ ꯀꯧꯊꯣꯔꯛꯈꯤꯕꯅꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯔꯨꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯒ ꯃꯥꯕꯨ ꯀꯧꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯃꯍꯥꯛ ꯑꯩꯕꯨ ꯋꯥꯔꯧꯕꯗꯒꯤ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯅꯣꯡꯃ ꯃꯔꯤ ꯃꯇꯥꯒꯤꯗ ꯂꯩꯔꯨꯏ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯊꯦꯝꯃꯒ ꯃꯍꯥꯛꯄꯨ ꯑꯩ ꯃꯇꯨꯡꯗ ꯑꯅꯤꯜꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯥꯎ ꯐꯥꯎꯅꯔꯔꯣꯏ ꯑꯅꯤꯜꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯅꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩ ꯃꯍꯥꯛꯄꯨ ꯊꯦꯝꯈꯤ ꯃꯍꯥꯛꯅ ꯌꯥꯈꯤꯗꯦ ꯑꯩ ꯁ꯭ꯀꯨꯜꯒꯤ ꯒꯦꯠꯇ ꯐꯅ ꯀꯨꯏꯅ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯗꯨꯗ ꯃꯍꯥꯛ ꯌꯥꯅꯅꯕ ꯑꯩꯅ ꯊꯦꯝꯈꯤ ꯑꯩ ꯂꯥꯜꯂꯦ ꯅꯪ ꯁꯣꯏꯗꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯑꯩꯅ ꯅꯝꯗꯅ ꯀꯧꯊꯣꯛꯈꯤ ꯃꯍꯥꯛ ꯂꯥꯛꯈꯤ ꯑꯗꯨꯒ ꯗꯥ ꯁꯨꯔꯦꯁꯀꯤ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯎꯔꯒ ꯂꯥꯞꯅ ꯎꯃꯪ ꯑꯃꯗ ꯄꯨꯈꯤ ꯄꯥꯒꯤꯕꯦꯝꯃ ꯊꯣꯛꯄꯅꯤꯗꯣꯀꯣ ꯅꯪꯁꯦ
ꯑꯩꯅ ꯂꯩꯇ ꯂꯥꯏꯔꯗꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕꯗꯣ ꯃꯤꯒꯤ ꯃꯔꯟꯗ ꯈ꯭ꯋꯥꯡ ꯀꯣꯏꯔꯦ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯝꯕ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯌꯣꯟꯊꯣꯛꯂꯒ ꯄꯨꯝꯅꯃꯛ ꯌꯨꯝꯐꯝ ꯐꯥꯎꯕ ꯌꯣꯜꯂꯒ ꯃꯤꯒꯤ ꯃꯔꯟ ꯈꯔ ꯁꯤꯡꯉꯒ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯁꯦꯝꯅꯅꯕ ꯅꯅꯥꯎ ꯅꯨꯄꯤ ꯕꯂꯥ ꯑꯃꯗꯤ ꯏꯊꯣꯏ ꯃꯈꯣꯏꯕꯨꯁꯨ ꯃꯤ ꯑꯣꯏꯅꯅꯕ ꯅꯪꯕꯨꯁꯨ ꯃꯤ ꯑꯣꯏꯅꯅꯕ ꯍꯥꯏꯗꯅ ꯈꯨꯟ ꯐꯥꯎꯕ ꯍꯣꯡꯂꯒ ꯑꯩꯅ ꯆꯠꯂꯤꯕ ꯅꯈꯨꯔꯥꯒꯤ ꯌꯨꯝꯗ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯑꯦꯛꯖꯥꯝꯗꯨ ꯂꯣꯏꯁꯤꯜꯂꯒ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯆꯠꯅꯅꯕ ꯑꯩꯅ ꯍꯣꯠꯅꯈꯤ ꯏꯆꯥꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯗ ꯃꯤꯅ ꯇꯥꯕꯗ ꯑꯉꯛꯄ ꯑꯀꯤꯕ ꯃꯑꯣꯡꯗ ꯑꯩ ꯕꯦꯝꯕꯦꯝꯒ ꯅꯪꯒ ꯂꯣꯏꯅꯕꯗꯨꯗꯤ ꯏꯄꯥꯗꯤ ꯀꯔꯤꯁꯨꯕꯨ ꯈꯜꯂꯨꯗꯦꯅꯦ ꯅꯪꯅ ꯈꯪꯇꯞꯇ ꯑꯅꯤꯟꯒ ꯂꯣꯏꯅꯔꯒ ꯕꯦꯝꯕꯦꯝꯕꯨ ꯐꯥꯔꯒ ꯋꯥꯔꯛ ꯋꯥꯇꯦꯝꯍꯟꯒꯅꯤ ꯍꯥꯏꯗꯅ ꯃꯤ ꯅꯦꯛꯄꯗ ꯅꯪꯅ ꯌꯥꯏ ꯍꯥꯏꯔꯤꯁꯤꯕꯨ ꯑꯍꯤꯡ ꯑꯃ ꯅꯪꯕꯨ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯅꯪꯅ ꯌꯥꯏꯔꯦꯛꯄ ꯃꯇꯝꯗ ꯃꯤꯅ ꯀꯔꯤ ꯉꯥꯡꯅꯈꯤꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔꯣ ꯅꯪ ꯑꯦꯛꯖꯥꯝ ꯊꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯅꯨꯄꯤ ꯀꯌꯥꯅ ꯉꯁꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯔꯛꯄꯗ ꯅꯨꯄꯤꯁꯤꯡꯅ ꯃꯊꯪ ꯇꯥꯔꯤꯕꯁꯤꯡ ꯑꯁꯦ ꯅꯤꯉꯣꯟ ꯄꯣꯛꯂꯕꯁꯨ ꯅꯤꯉꯣꯟ ꯁꯦꯝꯒꯦ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨ ꯁꯦꯝꯒꯦ ꯍꯥꯏꯗꯨꯅ ꯏꯄꯥꯅ ꯈꯟꯗꯅ ꯑꯩꯅ ꯏꯪꯈꯣꯜ ꯐꯥꯎꯕ ꯌꯣꯜꯂꯤꯕ ꯑꯗꯨꯒ ꯅꯪꯅ ꯁꯣꯝꯗꯅ ꯏꯟꯁꯄꯦꯛꯇꯔ ꯃꯈꯣꯏꯕꯨ ꯋꯥꯔꯛꯄꯤꯌꯨ ꯕꯦꯝꯕꯦꯝꯒꯤ ꯄꯨꯟꯁꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤꯅꯦ ꯑꯩ ꯏꯆꯥꯅꯤ ꯍꯥꯏꯔꯣꯏ ꯃꯈꯣꯏꯕꯨ ꯃꯇꯤꯛ ꯆꯥꯅ ꯋꯥꯔꯛꯄꯤꯌꯨ ꯏꯟꯁꯄꯦꯛꯇꯔ ꯆꯞ ꯆꯥꯅ ꯃꯈꯣꯏꯕꯨ ꯋꯥꯔꯛꯄꯤꯌꯨ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯆꯥꯗꯤ ꯏꯃꯥꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯗꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯏꯃꯥꯅ ꯀꯟꯅ ꯍꯣꯠꯅꯕꯗꯤ ꯏꯆꯥꯗꯤ ꯑꯁꯤꯒꯨꯝꯕ ꯑꯉꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯏꯆꯥꯗꯤ ꯊꯋꯥꯏ ꯌꯥꯎꯗꯅ ꯂꯩꯔꯝ ꯃꯤ ꯈꯨꯅꯦꯛ ꯇꯧꯗꯅ ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯗꯨꯒ ꯅꯪꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯗꯅ ꯅꯠꯇꯦ ꯅꯪꯅ ꯃꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯨꯝꯕ ꯕꯦꯝꯕꯦꯝꯅ ꯐꯔꯛꯄ ꯑꯣꯏꯔꯕꯗꯤ ꯐꯩ ꯕꯦꯝꯕꯦꯝꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯗ ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯅꯪꯕꯨ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯅꯅꯕ ꯍꯣꯠꯅꯕꯗꯅꯦ ꯏꯃꯥꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤꯌꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯥꯕꯤꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯅꯤꯜ ꯑꯃꯗꯤ ꯑꯅꯤꯇꯥꯅ ꯃꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯔꯤꯗ ꯕꯦꯝꯕꯦꯝꯅ ꯌꯦꯠꯂꯦ ꯍꯥꯏꯕꯒꯤꯗꯃꯛ ꯕꯦꯝꯕꯦꯝꯕꯨ ꯂꯥꯞꯊꯣꯛꯈꯤꯅꯅꯕꯒꯤꯗꯃꯛ ꯁꯨꯔꯦꯁꯄꯨ ꯅꯦꯛꯄꯅꯤ ꯁꯨꯔꯦꯁꯀꯤ ꯇꯤꯝ ꯖꯣꯟꯁꯟ ꯑꯃꯗꯤ ꯍꯣꯂꯦꯟꯗ꯭ꯔ ꯃꯈꯣꯏ ꯐꯥꯔꯒ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯩꯔꯕꯅꯤ ꯑꯥꯏꯟꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯧꯈꯠꯀꯅꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯅꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯑꯅꯤꯜ ꯑꯃꯗꯤ ꯑꯅꯤꯇꯥ ꯃꯈꯣꯏ ꯆꯍꯤ ꯁꯨꯗ꯭ꯔꯦ ꯖꯨꯕꯤꯅꯥꯏꯟ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯃꯇꯝ ꯈꯔꯗꯤ ꯖꯨꯕꯤꯅꯥꯏꯟ ꯍꯣꯝꯗ ꯂꯩꯕ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯃꯈꯣꯏꯗ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯗꯕ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕ ꯋꯥꯐꯝ ꯑꯃꯗꯤ ꯕꯦꯝꯕꯦꯝꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯂꯕꯗꯤ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯑꯥꯏꯟꯅ ꯀꯔꯤ ꯆꯩꯔꯥꯛ ꯂꯧꯈꯠꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯕ ꯇꯥꯔꯦ ꯁꯔ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯈꯨꯔꯥ ꯑꯩ ꯈꯪꯖꯩ ꯍꯧꯖꯤꯛꯄꯨ ꯕꯦꯝꯕꯦꯝꯒꯤ ꯃꯥꯒꯤ ꯑꯅꯥꯕ ꯑꯁꯣꯛꯄꯗꯨꯕꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯃꯅꯨꯡꯗ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤ ꯑꯐꯕ ꯑꯣꯏꯁꯅꯨ ꯐꯠꯇꯕꯗꯤ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯁꯟꯕꯗ ꯈꯖꯤꯛꯇꯪ ꯊꯦꯡꯈꯤꯕꯅꯤ ꯑꯅꯤꯜꯕꯨ ꯑꯩꯈꯣꯏꯅ ꯆꯤꯡꯅꯗꯨꯅ ꯂꯩꯈꯤ ꯃꯍꯥꯛ ꯌꯥꯝ ꯍꯩꯁꯤꯡ ꯃꯍꯥꯛꯀꯤ ꯂꯣꯀꯦꯁꯟ ꯈꯪꯈꯤꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯕꯗ ꯐꯣꯟ ꯑꯁꯤ ꯂꯣꯀꯦꯁꯟ ꯃꯨꯠꯊꯠꯂꯦ ꯑꯗꯨꯗ ꯅꯠꯇꯦ ꯑꯅꯤꯇꯥꯅ ꯁꯤꯖꯤꯟꯅꯕ ꯐꯣꯟꯁꯨ ꯃꯨꯠꯊꯠꯂꯦ ꯕꯦꯝꯕꯦꯝꯅ ꯁꯤꯖꯤꯟꯅꯕ ꯐꯣꯟꯁꯨ ꯃꯥꯅ ꯄꯥꯏꯁꯤꯜꯂꯒ ꯃꯨꯠꯊꯠꯂꯒ ꯊꯝꯃꯦ ꯑꯗꯨꯒ ꯃꯍꯥꯛꯀ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯁꯨꯔꯦꯁ ꯑꯩꯈꯣꯏ ꯑꯅꯤꯜꯒꯤ ꯐꯣꯟ ꯑꯃꯨꯛ ꯍꯟꯅ CDR ꯔꯦꯀꯣꯔꯗ ꯆꯤꯡꯊꯣꯛꯄ ꯃꯇꯝꯗ ꯁꯨꯔꯦꯁꯀꯤ ꯅꯝꯕꯔ ꯌꯥꯎꯔꯝꯈꯤꯕ ꯁꯨꯔꯦꯁꯀꯤ ꯂꯣꯀꯦꯁꯟ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯑꯅꯤꯜꯒꯤ ꯅꯝꯕꯔ ꯑꯗꯨ ꯆꯤꯡꯈꯣꯡ ꯐꯥꯎꯕꯗꯤ ꯃꯍꯥꯛ ꯂꯣꯀꯦꯁꯟ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯂꯣꯀꯦꯁꯟ ꯃꯨꯠꯊꯠꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯨꯔꯦꯁꯀꯤ ꯂꯣꯀꯦꯁꯟ ꯑꯣꯏꯕꯅꯤꯅ ꯁꯨꯔꯦꯁꯀꯤ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯧꯁꯟꯕ ꯉꯝꯈꯤ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯪ ꯍꯥꯟꯖꯤꯜꯂꯝꯂꯕꯗꯤ ꯕꯦꯝꯕꯦꯝꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯣꯛꯇꯕ ꯌꯥꯒꯅꯤ ꯁꯔ ꯀꯩꯗꯧꯔꯦ ꯒꯥꯃꯩ ꯁꯔ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯦ ꯍꯥꯏꯌꯦ ꯁꯔ ꯀꯔꯤꯅꯣ ꯁꯣꯝꯗ ꯗꯣꯛꯇꯔꯅ ꯀꯧꯔꯤꯌꯦ ꯁꯔ ꯑꯣꯀꯦ ꯑꯗꯨꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯔ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯝꯇ ꯎꯅꯅꯕ ꯆꯠꯁꯤ ꯐꯅꯤ ꯁꯔ ꯀꯩꯅꯣ ꯇꯧꯔꯣ ꯁꯔ ꯗꯣꯛꯇꯔ ꯑꯁꯤꯗ ꯉꯥꯏꯗꯅ ꯂꯩꯔꯦ ꯗꯣꯛꯇꯔ ꯍꯥꯏꯕꯤꯌꯨ ꯏꯟꯁꯄꯦꯛꯇꯔ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯔꯦ ꯍꯧꯖꯤꯛ ꯕꯦꯝꯕꯦꯝ ꯑꯥꯎꯠ ꯑꯣꯐ ꯗꯦꯟꯖꯔ ꯑꯣꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯔ ꯑꯗꯨꯗꯤ ꯏꯟꯁꯄꯦꯛꯇꯔ ꯃꯇꯝ ꯈꯔꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗ꯭ꯔꯦ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯍꯥꯛꯀꯤ ꯀꯤꯗꯅꯤ ꯑꯗꯨꯒ ꯏꯟꯇꯦꯁꯇꯥꯏꯟ
ꯑꯇꯩ ꯖꯒꯥꯁꯤꯡ ꯀꯥ ꯍꯦꯟꯅ ꯑꯃꯠꯇ ꯁꯣꯝꯗ꯭ꯔꯤ ꯃꯁꯤꯃꯛꯇꯤ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯁꯣꯛꯂꯤꯕ ꯍꯥꯏꯕꯕꯨ ꯊꯥꯡꯒꯤ ꯂꯩꯔꯤꯕ ꯊꯥꯡꯐꯝꯁꯤꯡ ꯑꯁꯤ ꯑꯣꯏꯁꯤꯟꯕ ꯉꯥꯏꯕ ꯑꯗꯨꯗꯅꯤ ꯃꯁꯤꯗꯤ ꯌꯥꯝꯅ ꯀꯨꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯥꯔ ꯑꯗꯨꯗꯤ ꯃꯍꯥꯛ ꯎꯅꯖꯕ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯕꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯄꯨꯂꯞ ꯆꯨꯞꯁꯟꯕꯗꯤ ꯅꯨꯡꯉꯥꯏꯔꯦ ꯐꯅꯤ ꯗꯣꯛꯇꯔ ꯑꯩ ꯌꯥꯅꯅꯕ ꯇꯧꯖꯔꯒꯦ ꯐꯅꯤ ꯗꯣꯛꯇꯔ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕꯦꯃꯦꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯕꯁꯤꯒꯤꯗꯃꯛ ꯏꯟꯁꯄꯦꯛꯇꯔ ꯏꯠꯁ ꯑꯋꯥꯔ ꯗ꯭ꯌꯨꯇꯤ ꯆꯠꯂꯨꯈꯤ ꯐꯅꯤ ꯗꯣꯛꯇꯔ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏꯒ ꯃꯍꯥꯛꯀ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯦ ꯇꯉꯥꯏꯐꯗꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯑꯗꯨꯒ ꯃꯕꯨꯡ ꯉꯥꯏꯍꯥꯛꯇꯪ ꯃꯅꯨꯡꯗ ꯆꯪꯉ ꯎꯅꯕꯒꯤ ꯁꯥꯔ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛꯇ ꯌꯦꯡꯖꯈꯤ ꯃꯍꯥꯛꯅ ꯃꯑꯣꯡ ꯃꯇꯧ ꯀꯝꯗꯧꯔꯤꯕ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯁꯨ ꯈꯪꯖꯈꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯣꯝꯗ ꯆꯪꯁꯤꯟꯕꯤꯔꯣ ꯀꯨꯏꯕꯗꯤ ꯌꯥꯔꯔꯣꯏ ꯁꯣꯝꯗ ꯆꯪꯁꯤꯟꯕꯤꯔꯣ ꯁꯥꯔ ꯁꯤꯗ ꯂꯩꯔꯦ ꯁꯥꯔ ꯉꯥꯏꯈꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯕꯦꯝꯕꯦꯝ ꯁꯥꯔ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯁꯥꯔꯕꯨ ꯊꯥꯒꯠꯆꯔꯤ ꯕꯦꯝꯕꯦꯝ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯟꯕ ꯅꯠꯇꯦ ꯗꯣꯛꯇꯔꯁꯤꯡꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯟꯕꯅꯤ ꯁꯤꯗꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯅꯪꯒꯤ ꯀꯤꯗꯅꯤ ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯂꯩꯔꯤꯕ ꯑꯇꯩ ꯄꯥꯔꯠꯁꯤꯡ ꯀꯔꯤꯃꯠꯇ ꯁꯣꯛꯇ꯭ꯔꯦ ꯍꯥꯏꯔꯤ ꯃꯁꯤꯃꯛꯇꯤ ꯏꯁꯣꯔꯅ ꯅꯪꯕꯨ ꯀꯟꯕꯤꯕꯅꯤ ꯁꯥꯔ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯕ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯅꯪꯅ ꯑꯩꯈꯣꯏꯅ ꯀꯟꯕꯤꯕꯗ ꯍꯥꯏ ꯂꯩꯔꯦꯅꯤ ꯑꯩꯈꯣꯏꯅ ꯀꯟꯕ ꯅꯠꯇꯦꯅꯦ ꯊꯥꯡꯅ ꯃꯐꯝ ꯑꯍꯨꯝꯗ ꯅꯪꯕꯨ ꯊꯤꯜꯂꯕꯗꯨꯕꯨ ꯐꯔꯦ ꯅꯪꯒꯤ ꯏꯃꯥ ꯅꯪꯒꯤ ꯏꯕꯨꯡ ꯁꯤꯗ ꯂꯩꯔꯤꯅꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯕꯦꯝꯕꯦꯝ ꯏꯃꯥꯅ ꯅꯪꯕꯨ ꯄꯣꯛꯄꯗ ꯀꯔꯤ ꯁꯣꯏꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥ ꯑꯩꯒꯤ ꯂꯥꯏꯕꯛꯅꯅꯤ ꯑꯩꯒꯤ ꯃꯄꯣꯛꯅꯅꯦ ꯏꯃꯥ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯝꯕꯅꯣ ꯑꯩ ꯈꯪꯂꯦ ꯏꯃꯥ ꯑꯩꯗꯤ ꯁꯥꯒꯩꯒꯤ ꯃꯤꯡꯆꯠ ꯊꯤꯅꯅꯕ ꯏꯃꯥ ꯈꯣꯏꯒꯤ ꯃꯤꯡꯆꯠ ꯊꯤꯅꯅꯕ ꯏꯕꯨꯡꯒꯤ ꯃꯥꯏ ꯆꯣꯞꯅꯅꯕ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯎꯕꯗ ꯑꯣ ꯃꯣꯡꯒꯣꯜꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯎꯔꯒ ꯃꯤꯅ ꯇꯨꯀꯠꯆꯅꯅꯕꯅꯤ ꯏꯃꯥ ꯑꯩꯈꯣꯏꯒꯨꯝꯕꯗꯤ ꯄꯣꯛꯄꯤꯔꯝꯕꯒꯤ ꯃꯍꯨꯠꯇ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯍꯥꯠꯇꯣꯛꯄꯤꯔꯝꯕꯅ ꯍꯦꯟꯅ ꯐꯩ ꯏꯃꯥ ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯦ ꯑꯩꯁꯨ ꯃꯤꯅꯦ ꯑꯩꯒꯤ ꯁꯑꯣꯡ ꯁꯗꯥꯗ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯅꯨꯄꯤꯒꯨꯝꯅ ꯈꯟꯗꯦ ꯑꯩ ꯅꯨꯡꯁꯤꯕ ꯐꯥꯎꯋꯦ ꯀꯜꯂꯛꯄ ꯑꯄꯥꯝꯕ ꯑꯗꯨꯒ ꯅꯨꯄꯥꯒꯨꯝꯅ ꯁꯛꯇꯤ ꯄꯥꯡꯒꯜ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯌꯦꯡꯅ ꯂꯥꯟꯕꯅꯤꯅ ꯑꯩꯅ ꯇꯧꯊꯣꯔꯛꯄ ꯑꯩꯅ ꯍꯥꯏꯗꯣꯔꯛꯄ ꯄꯨꯝꯅꯃꯛꯇꯤ ꯑꯇꯥꯕ ꯑꯎꯕꯅ ꯑꯩꯕꯨ ꯇꯨꯀꯠꯆꯩ ꯍꯪꯒꯣꯏ ꯑꯩꯕꯨ ꯅꯛꯁꯤꯟꯅꯅꯤꯡꯗꯦ ꯑꯩꯕꯨ ꯂꯥꯞꯊꯣꯛꯅꯤꯡꯉꯤ ꯑꯩꯕꯨ ꯃꯤꯔꯥꯏꯔꯛꯏ ꯑꯩꯕꯨ ꯀꯔꯤꯁꯨ ꯈꯜꯂꯛꯇꯦ ꯑꯩꯒꯤ ꯃꯃꯜ ꯍꯥꯏꯕꯗꯨ ꯀꯔꯤꯁꯨ ꯌꯥꯎꯗꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯎꯔꯦ ꯑꯩꯈꯣꯏꯕꯨ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯗ ꯎꯔꯦ ꯆꯨꯝꯃꯦ ꯏꯃꯥ ꯅꯆꯥꯅ ꯂꯥꯟꯈꯤꯕ ꯉꯥꯛꯇꯅꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯦ ꯅꯪ ꯏꯃꯥꯅ ꯄꯣꯛꯂꯤꯕꯅꯤ ꯏꯆꯥꯅ ꯐꯥꯎꯔꯝꯒꯗꯕ ꯄꯨꯝꯅꯃꯛ ꯈꯪ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯀꯥꯟꯅꯔꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯀꯥꯟꯅꯔꯤ ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯣ ꯀꯔꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯅꯪ ꯌꯦꯡꯉꯣ ꯏꯃꯥꯅ ꯍꯥꯏꯕꯗꯨꯅꯤ ꯁꯦ ꯅꯪꯒꯤꯅꯅꯦ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯃꯅꯤ ꯑꯅꯤꯇꯥꯒꯤꯅ ꯑꯅꯤꯇꯥꯒꯤ ꯄꯨꯟꯁꯤ ꯑꯃ ꯏꯃꯥ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯏꯃꯥ ꯁꯥꯔꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯕꯦꯝꯕꯦꯝ ꯅꯠꯇꯕ ꯋꯥꯈꯜ ꯈꯜꯂꯒ ꯄꯨꯟꯁꯤ ꯃꯥꯡꯅꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦꯀꯣ ꯏꯁꯥꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯇꯧꯔꯕꯗꯤ ꯅꯪꯁꯨ ꯏꯃꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯤꯕꯁꯤ ꯎꯔꯦꯗꯅ ꯅꯪꯒꯤ ꯏꯕꯨꯡꯁꯤꯗ ꯂꯩꯔꯦ ꯌꯦꯡꯉꯣ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦꯀꯣ ꯁꯥꯔ ꯑꯩ ꯀꯔꯤꯁꯨ ꯇꯧꯖꯔꯣꯏ ꯁꯥꯔ
ꯑꯩ ꯑꯅꯤꯇꯥ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯕ ꯑꯩ ꯕꯦꯝꯕꯦꯝꯒꯤ ꯃꯅꯥꯛꯇ ꯍꯥ ꯕꯦꯝꯕꯦꯝꯒꯤ ꯃꯅꯥꯛꯇ ꯀꯔꯤ ꯅꯠꯇꯦ ꯅꯠꯇꯦ ꯁꯔ ꯑꯩꯒꯤ ꯅꯥꯛꯇ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯤꯔꯣ ꯑꯩꯗꯤ ꯅꯨꯄꯥ ꯁꯥꯕꯤꯅꯤ ꯅꯨꯄꯤꯗꯤ ꯑꯣꯏꯕ ꯅꯨꯄꯥ ꯑꯣꯏꯕꯗꯤ ꯌꯥꯔꯣꯏꯗꯧꯕ ꯅꯨꯄꯥꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯅꯨꯄꯥ ꯁꯥꯕꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯤꯔꯣ ꯕꯦꯝꯕꯦꯝ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯕꯦꯝꯕꯦꯝ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯌꯥꯔꯦ ꯄꯨꯝꯅꯃꯛ ꯅꯝꯊꯥꯛꯅꯤ ꯅꯠꯇꯦ ꯕꯦꯝꯕꯦꯝ ꯅꯠꯇꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯅꯪꯅ ꯉꯥꯛꯊꯣꯛꯄꯤꯗꯨꯅ ꯂꯥꯟ ꯑꯩꯅ ꯀꯔꯤ ꯁꯦꯠꯀꯅꯤ ꯑꯩꯅ ꯀꯔꯤ ꯆꯥꯒꯅꯤ ꯑꯩꯅ ꯀꯔꯤ ꯇꯧꯒꯅꯤ ꯑꯩꯅ ꯀꯔꯤ ꯇꯧ ꯅꯪꯅ ꯇꯥꯛꯄꯤꯔꯛꯄ ꯉꯥꯛꯇꯅꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯈꯔ ꯈꯟꯈ꯭ꯔ ꯃꯥꯜꯂꯤ ꯑꯩꯅ ꯈꯟꯈꯤꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯩꯗꯧꯕꯒꯤ ꯑꯅꯤꯇꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯁꯤꯅ ꯀꯣꯟꯅ ꯑꯋꯥꯕ ꯂꯥꯛꯀꯅꯤ ꯅꯪꯒ ꯑꯅꯤꯜꯒ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯃꯨꯔꯣ ꯑꯩꯒꯤ ꯑꯣꯏꯔꯔꯣꯏꯗꯕ ꯃꯪꯂꯥꯟ ꯑꯁꯤꯗꯤ ꯃꯪꯐꯥꯎꯅꯗꯅ ꯑꯗꯨꯃꯛ ꯂꯩꯖꯍꯧꯔꯒꯦ ꯄꯨꯟꯁꯤ ꯑꯁꯤ ꯂꯥꯏꯔꯕꯤ ꯏꯃꯥꯒꯤꯗꯃꯛ ꯂꯥꯏꯔꯕ ꯏꯕꯨꯡꯒꯤꯗꯃꯛ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯍꯧꯔꯒꯦ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯑꯌꯦꯠꯄ ꯄꯤꯔꯔꯣꯏ ꯃꯥꯅꯤ ꯑꯩꯗꯤ ꯅꯨꯄꯥ ꯁꯥꯕꯤ ꯃꯤꯌꯥꯝꯅ ꯇꯨꯝꯕꯣꯏ ꯍꯥꯏꯅ ꯈꯪꯅꯕꯅꯤ ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯃꯤꯌꯥꯝꯒꯤ ꯀꯔꯦꯝꯅꯐꯝ ꯑꯩꯅ ꯀꯅꯥꯗꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯑꯩꯒꯤ ꯃꯪꯂꯥꯟꯗꯤ ꯃꯪꯐꯥꯎꯅꯗꯅ ꯑꯗꯨꯃꯛ ꯂꯩꯖꯍꯧꯔꯁꯨ ꯃꯄꯣꯛꯁꯤꯃꯗꯤ ꯏꯃꯥ ꯑꯃꯗꯤ ꯏꯕꯨꯡꯒꯤꯗꯃꯛ ꯍꯣꯠꯅꯗꯨꯅ ꯂꯩꯖꯍꯧꯔꯒꯦ ꯕꯦꯝꯕꯦꯝ ꯅꯪꯅ ꯏꯕꯨ ꯉꯥꯛꯄꯤꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯅꯥ ꯑꯃꯠꯇꯒ ꯑꯩ ꯃꯔꯤ ꯂꯩꯅꯖꯔꯣꯏ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩꯅ ꯂꯥꯟꯈꯤꯕꯁꯤꯡ ꯑꯗꯨ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯊꯥꯡꯂꯒꯅꯤ ꯊꯥꯖꯕꯤꯌꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ ꯀꯩꯗꯧꯕꯒꯤ ꯑꯅꯤꯇꯥ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯊꯣꯔꯛꯄ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯕꯨ ꯊꯥꯖꯍꯟꯗꯨꯅ ꯂꯥꯛꯈꯤ ꯑꯩꯅ ꯂꯥꯛꯈꯤꯕꯗꯨꯁꯨ ꯅꯪꯅ ꯀꯧꯕꯗꯒꯤ ꯅꯪꯒꯤ ꯇꯕꯥꯔꯕ ꯆꯤꯝꯕꯥꯜ ꯑꯗꯨꯗꯒꯤ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯑꯩꯕꯨ ꯅꯪꯅ ꯊꯥꯖꯕ ꯄꯤꯈꯤ ꯅꯪꯒꯤ ꯇꯕꯥꯔꯕ ꯆꯤꯝꯕꯥꯜ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯅꯪꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯈꯤ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯍꯨꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯋꯥꯍꯩ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯇꯦꯡꯁꯤꯟꯅꯅꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯑꯩꯕꯨ ꯂꯥꯞꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯅꯪꯅ ꯋꯥꯅ ꯍꯣꯠꯅꯖꯈꯤꯕꯗꯣ ꯑꯅꯤꯇꯥ ꯅꯪ ꯀꯔꯤꯃꯇ ꯋꯥꯔꯨꯔꯅꯣ ꯑꯩ ꯂꯥꯞꯊꯣꯛꯂꯕꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯂꯕꯅꯤ ꯄꯨꯝꯅꯃꯛꯀꯤ ꯄꯨꯟꯁꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯌꯦꯠꯂꯔꯣꯏꯗꯧꯕ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏ ꯑꯅꯤꯇꯥ ꯆꯠꯂꯣ ꯃꯤꯅꯅꯦ ꯑꯩꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯍꯦꯟꯅ ꯅꯣꯛꯅꯒꯅꯤꯌꯦ ꯑꯇꯥꯕ ꯃꯤꯅ ꯑꯩꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯁꯤ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯊꯣꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕꯤꯔꯣꯏ ꯑꯩꯕꯨ ꯍꯦꯟꯅ ꯅꯣꯛꯅꯕꯤꯔꯛꯀꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯎꯕ ꯃꯤ ꯑꯇꯥꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯑꯩꯕꯨ ꯀꯔꯦꯝꯅꯈꯤꯅꯤ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯊꯝꯖꯍꯧꯔꯒꯦ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯐꯣꯡꯗꯣꯛꯂꯔꯣꯏ ꯃꯥꯅꯦ ꯑꯩꯗꯤ ꯅꯨꯄꯥ ꯁꯥꯕꯤꯅꯤ ꯑꯩꯗꯤ ꯇꯣꯝꯕꯣꯏꯅꯦ ꯑꯩꯗꯤ ꯅꯨꯄꯥ ꯁꯥꯕꯤ ꯑꯩꯕꯨ ꯏꯊꯟꯇ ꯂꯩꯍꯟꯕꯤꯌꯣ ꯑꯩ ꯀꯅꯥ ꯑꯃꯠꯇꯒ ꯅꯛꯁꯤꯟꯅꯍꯟꯕꯤꯒꯅꯣ ꯑꯩꯕꯨ ꯏꯊꯟꯇ ꯂꯩꯍꯟꯕꯤꯌꯣ ꯁꯤꯗꯤ ꯌꯥꯔꯣꯏ ꯃꯦꯝ ꯁꯤꯗꯤ ꯑꯅꯥꯕꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯔꯣꯏ ꯃꯌꯥꯝ ꯑꯝꯇ ꯊꯣꯛꯅꯕ ꯇꯧꯁꯤ ꯐꯅꯤ ꯗꯣꯛꯇꯔ ꯃꯌꯥꯝ ꯑꯝꯇ ꯄꯨꯟꯅ ꯊꯣꯛꯅꯕ ꯇꯧꯁꯤ ꯁꯣꯝꯗ ꯃꯥ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯍꯟꯁꯤ ꯁꯣꯝ ꯊꯣꯛꯄꯤꯔꯛꯁꯤ ꯑꯁ ꯀꯔꯤꯅꯣ ꯁꯥꯔ
ꯑꯁꯤꯗ ꯑꯃꯨꯛ ꯀꯔꯤꯅꯣ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯤ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯅꯨꯄꯤ ꯑꯃꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯡꯁꯤꯕꯒꯤ ꯊꯃꯣꯏ ꯄꯥꯜꯂꯝꯃꯤꯅꯤ ꯇꯧꯔꯤꯁꯦ ꯑꯩ ꯖꯣꯏꯀꯨꯃꯥꯔ ꯁꯔ ꯖꯣꯏꯀꯨꯃꯥꯔ ꯁꯔ ꯌꯦꯡꯉꯨꯅꯦ ꯍꯥꯏ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦꯅꯦ ꯅꯪꯕꯣ ꯁꯔ ꯑꯁ ꯀꯔꯤꯅꯣꯅꯦ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯃꯤꯒꯤ ꯇ꯭ꯔꯦꯖꯦꯗꯤ ꯑꯣꯏꯔꯤꯉꯩꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯀꯣꯃꯦꯗꯤ ꯑꯃꯨꯛ ꯇꯧꯁꯜꯂꯦꯅꯦ ꯇꯧꯔꯤꯁꯦ ꯑꯁ ꯃꯁꯤꯗꯤ ꯉꯥꯏꯈꯣ ꯀꯃꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯤꯗꯒꯤꯗꯤ ꯂꯣꯏꯅꯃꯛ ꯌꯨꯝꯗ ꯆꯠꯄꯤꯔꯣ ꯑꯗꯨꯕꯨ ꯇꯉꯥꯏꯐꯗꯅ ꯑꯅꯤꯜ ꯑꯃꯗꯤ ꯑꯅꯤꯇꯥ ꯑꯩꯈꯣꯏꯅ ꯄꯨꯗꯕ ꯌꯥꯗꯦ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯈꯣꯏ ꯆꯩꯔꯥꯛ ꯐꯪꯐꯝ ꯑꯗꯨꯃꯛ ꯊꯣꯛꯏ ꯃꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯕ ꯃꯤꯕꯨ ꯀꯤꯍꯟꯕ ꯃꯁꯤ ꯑꯥꯏꯟꯅ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯖꯨꯕꯤꯅꯥꯏꯟ ꯑꯣꯏꯕꯅꯤꯅ ꯖꯨꯕꯤꯅꯥꯏꯟ ꯍꯣꯝꯗ ꯃꯈꯣꯏ ꯇꯉꯥꯏꯐꯗꯅ ꯂꯩꯇꯕ ꯌꯥꯔꯣꯏ ꯑꯅꯤꯇꯥꯅ ꯅꯨꯄꯤꯒꯤ ꯖꯨꯕꯤꯅꯥꯏꯟ ꯍꯣꯝꯗ ꯑꯗꯨꯒ ꯑꯅꯤꯜꯅ ꯅꯨꯄꯥꯒꯤ ꯖꯨꯕꯤꯅꯥꯏꯟ ꯍꯣꯝꯗ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯀꯔꯤꯝꯇ ꯄꯥꯈꯠꯄꯤꯒꯅꯨ ꯑꯗꯣꯝꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯐꯨ ꯆꯩꯗꯅ ꯇꯧꯒꯗꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯕꯦꯝꯕꯦꯝꯗ ꯑꯋꯥꯕ ꯄꯤꯕꯤꯒꯅꯨ ꯑꯗꯨꯒ ꯑꯅꯤꯇꯥꯒꯤ ꯏꯃꯨꯡꯅꯁꯨ ꯑꯗꯨꯒ ꯕꯦꯝꯕꯦꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯇꯦꯟꯁꯟ ꯑꯃꯠꯇ ꯄꯤꯕꯤꯒꯅꯨ ꯐꯅꯤ ꯁꯥꯔ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯦꯟꯁꯟ ꯑꯃꯠꯇ ꯄꯤꯖꯔꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯥꯔꯣ ꯁꯥꯔ ꯑꯅꯤꯇꯥꯁꯤꯒꯩꯗ ꯍꯥꯞꯆꯜꯂꯣ ꯐꯅꯤ ꯁꯥꯔ ꯒꯃꯩ ꯍꯥꯞꯆꯜꯂꯣ ꯑꯅꯤꯁꯦ ꯐꯅꯤ ꯁꯥꯔ ꯑꯅꯦ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯀꯔꯤꯅꯣ ꯅꯃꯥꯟꯅꯕꯁꯨ ꯅꯠꯇꯦ ꯂꯝꯕꯥ ꯄꯥꯕ ꯉꯝꯗ꯭ꯔꯒ ꯃꯤ ꯈꯨꯅꯦꯛ ꯇꯧꯔꯒ ꯃꯤꯒꯤ ꯀꯔꯤꯅꯣꯅꯦ ꯇ꯭ꯔꯥꯟꯁꯃꯦꯟ ꯑꯣꯏꯕ ꯌꯥꯕꯅꯤꯅꯦ ꯍꯧꯖꯤꯛ ꯃꯇꯝꯗꯤꯀꯣ ꯅꯨꯄꯤꯁꯨ ꯂꯣꯏꯅ ꯇ꯭ꯔꯥꯟꯁꯃꯦꯟ ꯑꯣꯏꯕ ꯌꯥꯏ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯅꯤ ꯃꯥꯁꯨ ꯑꯗꯨꯝ ꯀꯔꯤ ꯇꯧꯔꯒ ꯑꯗꯨꯝ ꯇ꯭ꯔꯥꯟꯁ ꯋꯨꯃꯦꯟ ꯂꯣꯏꯅ ꯑꯣꯟꯊꯣꯛꯄ ꯌꯥꯏ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯅꯨꯄꯥꯒꯤ ꯊꯃꯣꯏ ꯄꯥꯟꯖꯕꯅꯤꯅꯦ ꯃꯤꯅ ꯂꯩꯈꯣꯡ ꯁꯣꯝꯖꯔꯒ ꯂꯥꯛꯄꯗꯨꯕꯨ ꯅꯪꯅ ꯃꯔꯛꯇ ꯕꯦꯠ ꯀꯨꯝꯁꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯉꯛꯄ ꯅꯨꯄꯥꯅꯤ ꯅꯪꯁꯤꯗꯤ ꯆꯠꯂꯣ ꯅꯪ ꯑꯩꯅ ꯋꯥꯇꯤꯟ ꯄꯤꯖꯗꯕꯗꯤ ꯅꯪ ꯅꯔꯥꯏꯕꯛ ꯊꯤꯕꯅꯤ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯗ ꯁꯤꯗꯒꯤꯗꯤ ꯑꯁ ꯀꯔꯤꯅꯣꯅꯦ ꯑꯃꯅ ꯁꯤꯗꯩꯗ ꯂꯩꯍꯧꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯁ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯁꯥꯔ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯕ ꯇꯥꯔꯦꯅꯦ ꯁꯤꯗꯒꯤꯗꯤ ꯁꯥꯔ ꯀꯔꯤꯅꯣ ꯂꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦꯅꯦ ꯉꯁꯤꯒꯤꯁꯦ ꯀꯞꯁꯤꯔ ꯅꯣꯛꯁꯤꯔ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯅꯦ ꯁꯥꯔ ꯔꯕꯤ ꯌꯥꯔꯦ ꯌꯧꯕꯤꯔꯣ ꯁꯤꯗꯒꯤꯗꯤ ꯐꯅꯤ ꯁꯥꯔ ꯑꯩ ꯖꯣꯏꯀꯨꯃꯥꯔ ꯁꯥꯔ ꯖꯣꯏꯀꯨꯃꯥꯔ ꯁꯥꯔ ꯂꯥꯎꯔꯦ ꯆꯠꯁꯤ ꯂꯥꯎꯔꯦ ꯅꯪꯕꯣ ꯃꯍꯥ ꯄꯥꯄꯤ ꯃꯍꯥ ꯆꯟꯗꯥ ꯂꯥꯎꯔꯦ ꯅꯪꯕꯣ ꯂꯥꯎꯔꯦ ꯑꯥꯗ ꯆꯠꯂꯄꯤꯅ ꯀꯞꯄꯨꯁꯤ ꯂꯥꯎꯔꯦ ꯑꯁ ꯀꯔꯤꯅꯣꯅꯦ ꯇꯧꯕꯁꯤꯕꯨ ꯑꯩ ꯈꯥꯡꯃꯩ ꯇꯠ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯅ ꯍꯩ ꯈꯥꯡꯃꯩ ꯇꯠ ꯅꯪꯕꯣ ꯐꯒꯅꯤ ꯑꯣꯖꯥ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯗꯨꯝ ꯌꯧꯕꯤꯔꯣꯀꯣ ꯑꯦ ꯀꯔꯤꯅꯣꯅꯦ ꯍꯩ Lakle Inspector Tayai Lakle Inspector Tayai Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Hanana Taksari, Lantoksari by Inspector Tayai, Hanjan Batangak, Sangwaga, Yankai Tarusuba Tabiriba, Tonga platforms in the Levidiba Punamapu, Tagachari. Mayana Pibirapa feedback Amari comment Tentak Napazagi Gambito Nong Tombam Tagachari, Torum Saruya Birapa, Sanai Biwaka, Ima Ibem Hal Tagachari, Inspector Tayai, Sangwaga Yankai Taru, Bembemgi, Wahi Tabada Yamna Nuksikre, Wari Yasi Yamna Fazakre, Police Na Imung Anida. Sauna danaba wahay yamna fazakre na takpire ima ibemhal thagchari ima sedum tayai se aduki mating mun na tabi bai batare wari sing haibat lantoksari ba tangkak sing chida yauri ba wari tana live chat dum ire wari gi matang haibatare. Thank you ima taram sarya birapa. Ranjita Kasam Tagatsari, Manda Elangwam Tagatsari, Namai Tema Lengambi, Tagatsari, Tarum Sarya Birapa, Sangita Sapam Tagatsari, Tarum Sarya Birapa, Ima Bimola Konsam, Pabung Zen Kumar, Tagatsari, Tarum Sarya Birapa,
Ngangbiton nong tombam takachari sanay biwaka. Hema nong may kapam takachari Rasmani Devi ni takachari taram saruya birapa. Hojiki na demi ko kradang mayam dagi laptop sari. Taro masigi makatarak pada lantok sagani isay sakna si 705707-808 hairiba number sita call topirak na isay sakna si taram saruya biu. Hojik Manipur tholi beirang sita saun awa pada saruya hari loina na awa basing relief camp da pamung da hoga pakakapang ngamda na layriba wakal anxiety leba stress leba psychiatric leba sing hak tursu potha na ba momonok na ba lantok sariba isay sakna si toram ni mayam puna saru yamin na si tagat sari YouTube ta mo di Facebook ta lebi di ba sing na isay sakna si gidamagta next page ta lakpiyu hausikiyo na di may kukradang mayam dagi laptok sari puna mapu kurum sari